Mafam jaga je nipil koli jaga ni. Akoy pula phabi ro hai bagi function ni jaga ni. Ya ma karan phagi jaga se. Akoy mayam sida wani amadi akoy mayam bu usithoi jaga amadi akoy mayam na tabui ba usitoya sei ani halja. Unat ki fulki laning ni tawdana hada isi isau da akoy mayam na thokdana akoy na Governor ka wari sanaga thajaba piraba matungda tawgiba poto ra tayon na halaganda khoi yama kanan pha ba haba thabak se khoi yaning de tesena yama kanan pha ba khoi pula phabiro